yaroi haikibu wasida adumak sinariba aidi ai kanas leite aduna ai kanamtaga mari samnaba pamde asi hainamduna RK katamna prap kakhi tawriba mawong aduda keso chaurel amadi benu mathwai wana lehori adubu RK su magi kaduda changaktuna mafi phawba hongdana aram chokri aduda famduna mamitna imu ngangduna machinda susoli januna tana kanaga su ai yumba lambida khongdar asi haina mahak sauningba thawai chakpa kaya mana yumsinduna RK mama mapani haiba phawba kauri yuhen biki apok pisu machagi bet manak aduda fi khara thupli yuhen bisu bet aduda ngathaduna famli tanja aduda Dr. Suhil mahaksu nokmi ba maithongda changlak yuhen bia isa karishu tawdaba natro hairakliba waduda yuhen bi pokpi amadi yuhen bisu pulap mityeng thamlai Dr. Suhil su changaklaga hayengdagidi discharge tu torani aduna amu unaba phangnaroine hairiba waduda yuhen biki apokpi su nokmi hairaklami Doctor na hotnabidana ngasi ichagi phibamse si yoba ngamlibani aduna aikoina yumda hankhrabasu Doctor bu chak chara amata kaujake haibabu hairiba wahaiduda yuhen bisu yausilaklami Doctor imana haise yabiyo Suhil su mama macha ani changdana hairabaduda nokfe tawna hoi yaye ima nacha soidana lakjage yuhen be Doctor soidana lakani ko ado aina yam nungaitaba amadi leireba yamna warubagi mawongda hairakpa wai aduda ingangakna yuhenbi amadi yuhenbi gi mama su yenglaklami Dr. Suhil su animaki mityeng aduda ikaigum latla tawna hairaklami yuhenbi kaino ne nangna sum doctor kawbado nungaite aduna dasu haina kauna haige tawbani ado ai thoge patient khara lehore ima ase haramduna tanabaga na hauridabagum prap thoki Suhil su hek thokibaga yuhenbi amadi apokpi mama makhoi animak hauna nokthoraklami onthokna jamkhreda ko Dr. Suhil se Doctor amani haibada masada napal ama phaw yaudine ibema kaidawngida Doctor bu miraigana lambi da thingnabada sune harau ko godabani ko hoi ima ai loina baptai ngai ko ima wa haige RK la ami haise chumra la ami kari hairamliba madi kuina urudabagi wari sum icham chamna sabani daima ha phare icha sidi mi gisu mayum makai pan khrabani karisu khanjilurana hoi ma ai karisu khandre aduni aisu makhadagi kai no kita leirugike nangsu potharamo hoi ma asi haramduna yuhen bi pokpisu machagi manaktagi thoki asum numit adu loikhiduna mathangi numitki ayuk pung 10 taraklaba matamni yuhen bisu mayumda hannaba haina kari chithari haina check tawri matamduda ka aduda ma mathanta lebina RK su thonjil adudagi kaurai yuhen bi onthorak lamba mamaidu kaurakliba romda yinglaktuna yambo RK su tapna jangsilaklaga mapi ira chenduna khuru khuda kunthaduna makhut ani lonana taniklaba khonjelda yuhen bi da harai yuhen bi nang yambungi khanbiduna longbase yade haina haibiro aina matam amada nangbu thawai ni khalamlabasu punsisigi oina aigi thamoida anaubu yining bibiriba anauba nushibagi machu sangbiriba janubu nushibagi itil asidi kanana sumuhu chinanba ai pamte amadi aigi thamoina suyade aigi januna mafam khangdana laikhrabasu aibu thadoktuna chalkhrabasu aigi punsidi magidama naitom tana aduma inki adubu masida mi oi kharana aibu otpiri
ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯂꯨꯍꯣꯡꯕ ꯑꯁꯤꯗꯗꯤ ꯌꯥꯕꯤꯔꯛꯀꯅꯨ ngasi RK na hairakliba wafam asida yuhenbidi ngakni yenglaga leiri karigidi ngakloi ngakfam su thokpani madudi kesona wafam asi yuhenbi amadi mama mapada haidri supnagi RK ki family ki ayaba hana launabani maram asina yuhenbidi RK gi wahai sing aduna angakpa phawba amadi magi thamoida latkhriba RK gi mamibu muthatlo haina hairaba asida mahaki thamoidu mache tana kairaduna angakpa safamda mitlu pirang sinthana lepli matam aduda yuhenbi RK gi matawbu yengbusu ngamjada RK bu chikhatuna hairai yambu aina hinglibase yambungini aina kaidongida yambungi wanaba khak tawrui laibak phabi mana yambungi seba phangba ngamkhrabasu aina maduda warauba leite maramdi thungnaba nushinabana asing manushibani haibadi khak yaroi nushiba khudingma kathokpana aigi saru oiduna laklabani aduna ai luhongbado yaroi amadi isada su luhongbado khangde yambungna hairabada khangbani aidi yambungbu janugi mafamda sinakrabani yambungna janu udabada waribado nongmadi soidanamaki janu lakini yambungi nakta sanariba wari pumba yuhenbi pokpisu thongi marumdagi tari amadi mahaksu macha amadi RK gi wari duna mitlu pirang sinthari yuhen ai nangi tobima kauroi phare ngasidagi nangsu disaster dorabanina phajana yumda halaga ningthidana layuko aisu wafamse आगे आइना लापने चलगे फजना चलो चिंबाल महाकना चलो हाइना हाइख्रबसु निंगाई जावबा थमोय अदुनदी मागी मनाक्तगी लापथोखिनो हाइना हाइजनिंगी अदुबु लमलानबी कनागी ओइखिबना लुमलबा चिंबाल अदुदगिदी खामजनबगी वफम अमा फावा थोक्तना पिरांगतना थल्लबा माइथोंग अदुना चितख्रबा महाकी माइकay अदुदा मिटयेंगी वांग मलांड्री फाउबा येंगदुना लेहौरी युहेनबिगी ममासु चंगस्लक्तुना मचाबु नुसिना कौजरई इमागी बेमा युहेनबिसु ममाना कौरकपा दुदा मामागी मथादा चेजेत कोनसिंदुना थमोय पेने कपचरी मतमगी खोंगलेना असुम असुम चटखी चही अमा अमदी अनीदगी अहुम अहुमदगी मरी मरीदगी मंगा हौजिक्ति पुन्ना चही मंगा हाइबदो हौख्रे अदुबु मपाउतबु ताजगे हाइना थीखिबा यिंगनिंगबा सक्तमतबु यिंगजगे खनखिबा इखौ लांगलबा थमोय असिना मागी माइकैतबु यिंगजदुना सांगलबा पुंसी मते खरसी हिंगदुना लागली हौजिक फाउबदा निंगहन्नबा लैतना थीरिबनी मफम खुदिंग चतुना महाक्तबु फंगनी खल्लबदी थवाई फाउबा पामोबा लैता Oles home haina chauna thariba signboard adugi hek makhada paliba thong aduda home adugi yingsilliba amita amadi magi makhada leiriba ahal oiraba singbu yingsinbiribi makhoi sing adu makhutta magi ngamjaba gift amamam paiduna home adugi mapuda lakpangai ngai haki tungda black ki car ama thaujilaktuna mamang sit adudagi nupa ama kumtharaklaga maningi sit adugi thong adu hangtorai thong adu he hanglakpaga nupa ama masa yamna nana kumtharaklaga makhoina leiriba aduda jangsilaklami maduda nupa dusu leiriba nupi sing aduda mityeng thamlakpani adubu joithokpa ngamdraba mityeng pham oiriba matam kuina thamoi mana ikhau langna thijarakliba thamoi gi mabema aduna mitmangda leplarabada masa pumba du murti amagum leptuna laikhi nupi adusu yengliba nupa aduda yengjaduna mitlu pirangsu ihaurakna makutta pairamba gift adusu leimaida takhi mataw aduda amitana RK da amu lebida amu yengduna hana RK da hairaklammi sir kaino mase anobane saubino asi haina lembida amu onsinduna lembiya तारीबदो थुना खुल सारदा सोरी है
ꯂꯦꯝꯕꯤꯁꯨ ꯕꯥꯞ ꯂꯥꯛꯂꯗꯨꯅ ꯁꯔ ꯁꯣꯔꯤ ꯑꯁꯤ ꯍꯥꯏꯅ ꯒꯤꯐ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯥꯔꯀꯦꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯃꯤꯇꯥꯗ ꯍꯥꯏꯔꯛꯏ, ꯆꯪꯉꯁꯤ꯫ ꯁꯔ, ꯀꯩꯅꯣ? ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯄꯣꯠ ꯈꯔ ꯁꯔꯗ ꯈꯨꯗꯣꯜ ꯂꯧꯖꯒꯦ ꯍꯥꯏꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯁꯔ, ꯌꯥꯝꯕ ꯅꯠꯆꯗꯦ, ꯑꯉꯝꯕ ꯄꯤꯖꯕꯅꯤ, ꯁꯔꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯌꯨ꯫ ꯑꯥꯔꯀꯦꯁꯨ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯏ꯫ ꯂꯩꯔꯤꯕ ꯑꯇꯩꯗꯨꯁꯨ ꯃꯥꯒꯤ ꯒꯤꯐꯇꯨ ꯄꯤꯔꯛꯏ, ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯥꯒꯤ ꯒꯤꯐ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯑꯥꯔꯀꯦꯗ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯑꯥꯔꯀꯦꯁꯨ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ "ꯆꯅꯨ" ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗꯕꯒ ꯂꯦꯝꯕꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯠꯁꯅ ꯑꯅꯤꯗꯨꯅ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯗꯨꯅ ꯑꯥꯔꯀꯦꯒꯤ ꯃꯥꯏꯊꯣꯡꯇꯕꯨ ꯌꯦꯡꯖꯔꯛꯂꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯂꯤꯛꯂꯥꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯡꯂꯤ꯫ ꯂꯤꯛꯂꯥꯒꯤ ꯏꯃꯨꯡꯗꯨ ꯀꯩꯅꯥꯕꯨ ꯀꯦꯅꯕ ꯃꯦꯀꯞ ꯃꯦꯟ ꯂꯥꯛꯂꯦ ꯍꯥꯏꯅ ꯂꯤꯛꯂꯥꯕꯨ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯧꯔꯤ꯫ "ꯏꯕꯦꯝꯃ, ꯃꯦꯀꯞ ꯃꯦꯟ ꯂꯥꯛꯑꯦꯅꯦ, ꯅꯪꯕꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯣ"꯫ ꯏꯃꯨꯡꯗꯒꯤ ꯂꯤꯛꯂꯥꯁꯨ ꯈꯨꯝꯂꯛꯏ, "ꯑꯧ, ꯍꯣꯏ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯂꯤꯛꯂꯥꯁꯨ ꯃꯦꯀꯞ ꯃꯦꯟ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯀꯦꯕꯤꯔꯤ꯫ ꯀꯨꯆꯨꯁꯨ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯕꯅ ꯃꯦꯀꯞ ꯇꯧꯔꯛꯄꯗꯗꯤ ꯄꯣꯞ ꯄꯣꯞ ꯐꯣꯝꯁꯨ ꯇꯥꯔꯤ꯫ ꯃꯤꯁꯨ ꯋꯥꯡꯕ ꯑꯣꯏꯕꯅ ꯃꯁꯥꯁꯨ ꯀꯌꯥ ꯄꯥꯕ ꯑꯃꯗꯤ ꯀꯌꯥ ꯅꯣꯏꯕꯁꯨ ꯑꯣꯏꯗꯕꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ꯫ ꯃꯦꯀꯞ ꯃꯦꯟ ꯑꯗꯨꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏ, "ꯑꯩꯃꯥ, ꯍꯤꯡꯆꯥꯕꯤ, ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯤ, ꯑꯩꯗꯤ ꯉꯥꯎꯔꯦꯗ, ꯅꯣꯏ ꯍꯦꯔꯣꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯃꯦꯀꯞ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤꯕ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯕꯣꯔꯁꯨ ꯌꯧꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯄꯥꯔꯤꯁꯨ ꯌꯦꯡꯕꯒꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯁꯛꯇꯝꯅꯤ꯫ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯑꯃꯗꯤ ꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠ, ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ, ꯃꯤꯕꯨ ꯁꯨꯝꯕꯒꯤ ꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯁꯨ ꯑꯥꯔꯀꯦꯒꯤ ꯃꯧꯄ꯭ꯋꯥꯅꯤ ꯍꯥꯏꯕꯗ ꯆꯣꯞꯂꯣꯏ꯫ ꯐꯛꯂꯥꯡꯒꯤ ꯘꯔꯤ ꯀꯇꯥꯗꯨꯅ ꯇꯦꯛ ꯇꯦꯛ ꯆꯠꯂꯤꯕꯅ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯁꯨ ꯄꯨꯡꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯑꯣꯏꯔꯤꯕ ꯕꯣꯔ ꯀꯩꯅꯥꯒꯤ ꯐꯝꯐꯝ ꯑꯗꯨ ꯇꯝꯅ ꯐꯝꯗꯨꯅ ꯀꯩꯅꯥ ꯁꯦꯟꯅꯔꯤꯕꯤ, ꯕꯣꯔ ꯁꯦꯟꯅꯔꯤꯕ ꯏꯁꯩ ꯁꯛꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯄꯨꯡ ꯊꯤꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯨꯍꯣꯡꯕꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯥꯔꯀꯦꯁꯨ ꯂꯨꯍꯣꯡꯐꯝꯗ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯔꯥꯝ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯁꯤꯒꯔꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯄꯐ ꯑꯃꯇꯪ ꯆꯤꯡꯂꯒ ꯀꯥꯝꯊꯣꯛꯇꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯥꯒꯤ ꯍꯣꯝꯗ ꯎꯔꯛꯈꯤꯕ ꯆꯅꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ "ꯆꯅꯨ, ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤꯕ! ꯃꯇꯝ ꯀꯨꯏꯅ ꯅꯪꯕꯨ ꯎꯕ ꯐꯪꯂꯨꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯃꯥꯂꯦꯝꯊꯣꯏꯕ ꯅꯪꯕꯨ ꯄꯄꯥ ꯎꯅꯤꯡꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯋꯥꯍꯪ ꯀꯌꯥ ꯑꯃꯨꯛꯁꯨ ꯍꯪꯖꯔꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯊꯥꯖ ꯃꯍꯥꯛꯅ ꯅꯣꯡꯗꯣꯊꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥꯒ ꯊꯣꯛꯂꯤꯕꯗꯨ ꯆꯅꯨꯁꯨ ꯍꯣꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯐꯝ ꯊꯥꯔꯤꯕꯗꯨꯗ ꯐꯝꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯊꯣꯏꯕꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯒꯤ ꯃꯔꯣꯜꯗꯨꯁꯨ ꯁꯨꯕ ꯁꯨꯗꯕꯣꯏ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯕꯕꯥ ꯌꯦꯡꯉꯤꯔꯣ?" ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯆꯅꯨ ꯊꯃꯣꯏ ꯃꯥꯕꯨ ꯄꯨꯕ ꯉꯝꯖꯗ ꯃꯆꯥꯕꯨ ꯃꯊꯥꯗ ꯖꯦꯖꯦ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ "ꯃꯥꯂꯦꯝꯊꯣꯏꯕ", ꯃꯥꯂꯦꯝꯊꯣꯏꯕ ꯃꯃꯥꯅ ꯀꯞꯄ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ?" "ꯑꯁ, ꯀꯞꯀꯅꯣ, ꯕꯕꯥ ꯂꯥꯛꯀꯅꯤꯌꯦ." ꯆꯅꯨꯁꯨ ꯃꯆꯥꯗ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯃꯥꯒꯤ ꯃꯥꯂꯦꯝꯊꯣꯏꯕ, ꯅꯪꯒꯤ ꯄꯄꯥꯗꯣ ꯏꯆꯥꯕꯨ ꯉꯁꯤꯗꯤ ꯂꯧꯕ ꯂꯥꯛꯑꯝꯃꯦ." ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯂꯤꯕ ꯃꯥꯂꯦꯝꯊꯣꯏꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯅ ꯈꯨꯝꯂꯛꯏ, "ꯅꯨꯡꯁꯤꯗꯦ ꯄꯄꯥꯗꯣ, ꯃꯥꯅ ꯃꯃꯥꯒ ꯑꯩꯒ ꯉꯍꯥꯟꯈꯩ ꯍꯨꯟꯇꯣꯛꯏ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯧꯕ ꯂꯥꯛꯏ ꯀꯥꯏꯅ
Mabuk fatte papa. Mamagi malem thoiba. Papa da dum na habi yate. Papa na mama amadi chabu yengsindoine. Yengoi. Hayingdi bubuksu pupusu ichaw bulo bula ani. Nang haraudro. Mama na kapaga ay na harauduba. Yes, tali ay di harauro. Yengo. Mama kaptiye. Mamagi mitagi ising tari dumi. Janu sumapi dubu perprap laythokladuna. Du, mama kaptre, say. Maramok pani, hayingdi ngan hawatlaga papa na lawba lakpaga chatnaba tumthorasi. Yamangi angauba yasingdu machet amakak utuna rasi laina mitna nolakpa machagi minokni Januna uriba asi. Maduda mahaksu machabu pamkhatpiduna imungda changlaktuna mama machagi ka aduda thariba phamung aduda hiptharai. Angang ko oibana chen chongduna sananjaba masaru oijariba malem thoibasu phamung aduda monga kokka hek thengnabaga adumak tumthaki. Janudi machagi koidana ba maithongdu ingjaduna ngasai ayuki thodok khara mitmangda urakli. Asukuiba matamse nang nongmata yambung mu nisindabra. Hayo. Yambungdi nanggi nusi maichakna thamoise kayada wana matam sangna lilakliba. Nang yambung mu nusidabro. Janu hairakliba wadu khumludana mamaidu nontaduna leiri. RK amuksu hairai. Khummu Janu aina aise. Handakti Janu su tablapna mitlu pirang ihawna khumlai. Yambung aisu wai. Yambung udabada. Hadubu nupi oibi mapu oirubana sagi lamchat chatlaba makhoigi makhuttagi aina thoknaba kanadi honaki. Hadubu thabum surabi oirubana ai aduki mati wakhiye. Isor mahakna aigi awabu bituna aina makhoigi achengba tanja ngaibaduna ai mafam atudagi nathokduna chilakpana aibu ahal oiraba ipa abana macha sakna naukon biduna aigi sanglaba punsi singlaki. Adugi matung ipaduna naduna laikidaba matamda ai imphada laktuna hom asida thabak tawrabani. RK sutari wari pumbadu mahak thabum suba haiba wafam aduda ngakna pakhatna hangai. Janu aigi ichadi ayo aigi ichadi. Yambo mamagi aigi na fizigi mani oiriba yambungi nushibada ngawduna nushibagi mari aduna semkiba aigi icha malem thoiba ngasidi chahi 5 mapung fana mapatabu ujagi haina tattana ningai tawriba icha malem thoiba laiye. Wadu tabada RK harauba nungaiba haibadu oibana Janubu mathala jingsinduna konsillaga thamoi anima ngasidi pena kapli. Aigi chawninge ayo kaita leige. Yambo aina mapu kitchen taramada thai aduna ngasido yarara kona unaro. Janu aina mbo hayeng mag ichaga loinana lawba lakani. Nang aigi tung induna chatkadabani amadi numitugi bo. Wadu loidringai Januna marak thatuna mane numitugi bomdo julinane bom aduna pokhaidringai aibu mafam adudagi phaduna ben amada hapagatuna aibu poki matam adu kanasu manak lakpada leitabana makhoina tanja lokhi aduga makhoina bom adu aigi manakta thamlamlaga pokhai handuna yambungi mafamda aibu sikre khatnaba bom adu pokai hanbani maduda aigi thamoisu machetana kaike. Asi haiduna hek lawba makai kamlai RK su Janubu chejet konsinduna thembiri madugi mahaina ngasidi julido courta magi case steptuna mabu punsigi oina jail da thamkre. Hojikti nang ai amadi aikoi anigi ichagi mari ahum asibu thadat pinaba kanasu leitre. Aduna namana chabu aina nungaina thamgani. Asi haina pirangtana thallaba maithong aduda haraubagi mami amasu tari. Janusu masadabu ningsingnaduna sinthariba pirang adu taithoklaba matung mahak tapna mami anidu uishinduna
ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯥꯔꯀꯦꯒꯤ ꯏꯃꯨꯡꯁꯨ ꯍꯣꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯕꯦꯅꯨ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯒꯥꯔꯤ ꯑꯃꯗ ꯑꯃꯗꯤ ꯑꯥꯔꯀꯦꯅ ꯒꯥꯔꯤ ꯑꯃꯗ ꯊꯧꯗꯨꯅ ꯍꯣꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯍꯣꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯑꯃꯤꯇꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯔ, ꯏꯃꯥꯁꯦ, ꯕꯥꯕꯣ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯑꯩ ꯃꯦꯗꯥꯝ ꯂꯦꯕꯤꯕꯨ ꯀꯧꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯧꯔꯕ ꯃꯇꯨꯡ ꯑꯃꯤꯇꯥꯁꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯆꯅꯨꯁꯨ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯂꯦꯞꯂꯔꯕꯗ ꯑꯥꯔꯀꯦꯁꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯗꯨꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯥꯔꯀꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯁꯠ ꯀꯣꯟꯁꯤꯟꯗꯨꯅ, ꯄꯄꯥꯒꯤ ꯃꯥꯂꯦꯝꯊꯣꯏꯕ, ꯅꯪ ꯄꯄꯥꯕꯨ ꯈꯪꯕ꯭ꯔꯣ? ꯍꯥ, ꯉꯁꯤꯗꯤ ꯄꯄꯥꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯦ꯫ ꯃꯥꯂꯦꯝꯊꯣꯏꯕꯁꯨ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯈꯨꯝꯂꯛꯏ꯫ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯉꯤ꯫ ꯑꯗꯣ ꯄꯄꯥ, ꯅꯍꯥꯟꯈꯩꯗꯤ ꯃꯃꯥꯅ ꯑꯩꯒꯤ ꯄꯄꯥꯗꯤ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯥꯗꯣ ꯑꯗꯨꯅꯤ ꯍꯥꯏꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯄꯄꯥ ꯑꯁꯦꯡꯕ ꯂꯥꯛꯄ ꯋꯥꯅꯤꯗ꯫ ꯌꯥꯝ ꯍꯔꯥꯎꯏꯉꯣ꯫ ꯑꯗꯣ ꯄꯄꯥ, ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ? ꯄꯄꯥꯅ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯑꯦ꯫ ꯇꯨ, ꯎꯕ꯭ꯔꯥ? ꯑꯥꯗ ꯂꯩꯁꯦ, ꯕꯣꯕꯣꯛꯅꯦ, ꯑꯁꯤꯅ ꯄꯨꯄꯨꯅꯦ꯫ ꯆꯅꯨꯁꯨ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯦꯝꯊꯣꯏꯕ, ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ꯫ ꯑꯀꯣꯟꯕ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗꯗꯤ ꯃꯥꯂꯦꯝꯊꯣꯏꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯕꯣꯕꯣꯛ, ꯄꯨꯄꯨ, ꯍꯥꯎꯅꯦ, ꯃꯁꯨ ꯊꯣꯏ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯁꯨꯁꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯃꯥꯒ ꯅꯪꯒ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥ? ꯕꯣꯕꯣꯛ, ꯄꯄꯥꯅ ꯃꯃꯥꯒ ꯑꯩꯒ ꯉꯍꯥꯟꯈꯩ ꯂꯧꯕꯁꯨ ꯂꯥꯛꯇꯦ, ꯑꯗꯨꯅ ꯄꯄꯥꯁꯦ ꯐꯠꯇꯦ꯫ ꯄꯨꯄꯨꯒꯤ ꯃꯁꯨ, ꯄꯨꯄꯨꯁꯨ ꯑꯝꯇ ꯄꯝꯖꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯅꯨ ꯑꯃꯗꯤ ꯃꯥꯂꯦꯝꯊꯣꯏꯕꯕꯨ ꯑꯥꯔꯀꯦ, ꯕꯦꯅꯨ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯂꯧꯔꯨꯗꯨꯅ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯃꯥꯟꯅꯗꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯥꯏꯊꯣꯡꯗꯅ ꯊꯟꯗꯨꯅ ꯄꯤꯛꯂꯤꯕ ꯃꯥꯂꯦꯝꯊꯣꯏꯕꯒꯤ ꯂꯤꯂꯥꯗ ꯀꯌꯥꯗ ꯍꯔꯥꯎꯅ ꯂꯩꯔꯤꯕ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯆꯅꯨ, ꯇꯥꯕ꯭ꯔꯣ? ꯑꯩꯕꯨ ꯊꯕꯛ ꯆꯠꯇꯣꯔꯤꯅꯦ, ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣ꯫ ꯇꯥꯔꯦ ꯇꯥꯔꯦ ꯌꯥꯝꯕꯨ꯫ ꯍꯌꯦꯡꯁꯤꯅ ꯂꯨꯍꯣꯡꯕꯁꯦ ꯏꯕꯥꯅꯤ ꯆꯠꯄꯗ ꯑꯉꯥꯡ ꯄꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝꯕꯨ, ꯑꯉꯥꯡꯗꯤ ꯄꯨꯔꯔꯣꯏꯁꯦ ꯍꯌꯦꯡꯗꯤ꯫ ꯑꯗꯣ ꯑꯩꯗꯤ ꯉꯛꯑꯦ, ꯄ꯭ꯔꯤꯌꯥꯒ ꯄꯥꯝꯍꯩꯕꯒ ꯂꯨꯍꯣꯡꯅꯤ ꯇꯥꯕꯗ꯫ ꯏꯁ, ꯀꯩꯒꯤ ꯉꯛꯏꯕ ꯅꯪꯕꯣ? ꯉꯛꯎꯅꯨ ꯉꯛꯎꯅꯨ꯫ ꯍꯣ, ꯌꯥꯝ ꯊꯥꯖꯗꯕ? ꯊꯥꯖꯕꯤꯌꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯁ, ꯔꯥꯁꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ꯫ ꯑꯁꯦꯡꯕꯩꯔꯅꯦ? ꯑꯍꯣꯏ, ꯂꯣꯏ ꯇꯥꯍꯧꯔꯦ, ꯔꯥꯁꯤꯀꯪ꯫ ꯑꯁ, ꯅꯪꯗꯤ ꯔꯥꯁꯤꯀꯪ ꯅꯨꯄꯤ ꯇꯥꯔꯦꯅꯦ꯫ ꯇꯥꯔꯦꯗꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯆꯤꯟꯗꯣ ꯉꯥꯡꯅꯕꯒ ꯉꯝꯖꯗꯦ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯌꯨꯀꯣ ꯃꯆꯥꯊꯣꯏꯗꯤ꯫ ꯏꯃꯥꯁꯤꯒ ꯂꯩꯍꯧꯋꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯊꯣꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯥꯔꯀꯦꯁꯨ ꯊꯕꯛ ꯑꯗꯨ ꯆꯠꯈꯤ꯫ ꯌꯨꯍꯦꯟꯕꯤ, ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯐꯔꯕ꯫ ꯏꯁ, ꯑꯩꯅ ꯌꯥꯕꯁꯦ ꯗꯥꯅ ꯂꯥꯏꯕꯛ ꯐꯕ ꯆꯤꯡꯕ? ꯆꯤꯡꯗ꯭ꯔꯗꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯤꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯦ, ꯑꯁ, ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯁꯦ꯫ ꯌꯨꯍꯦꯟꯕꯤꯁꯨ ꯗꯣꯛꯇꯔ ꯁꯨꯍꯤꯜꯒꯤ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯪ ꯄꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁ, ꯉꯝꯃꯔꯣꯏ ꯆꯣ, ꯌꯥꯝꯅ ꯈꯠꯂꯅꯨ꯫ ꯍꯧꯈꯠꯄ ꯅꯠꯇꯤꯌꯦ, ꯏꯁꯤꯕꯤ, ꯏꯅꯥꯛꯇ ꯊꯝꯖꯅꯤꯡꯕꯗꯣ ꯑꯗꯨꯕꯣꯕ꯫ ꯃꯤꯑꯣꯏꯕꯅ ꯆꯤꯝꯕꯥꯜꯗ ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯏꯔꯛꯑꯗꯤ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯔꯩ ꯌꯦꯜꯂꯛꯑꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ, ꯉꯁꯤ ꯄꯨꯔꯅꯤ꯫ ꯂꯥ 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 ꯂꯥ꯫ ꯌꯨꯍꯦꯟꯕꯤꯁꯨ ꯁꯨꯍꯤꯜꯅ ꯏꯁꯩꯒ ꯉꯪꯂꯛꯄꯗꯨꯗ ꯑꯣꯏꯅꯖꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯨꯍꯤꯜꯒꯤ ꯂꯦꯡꯖꯨꯝꯗ ꯐꯨꯔꯛꯏ꯫ ꯁꯨꯍꯤꯜꯁꯨ ꯅꯥꯁꯤꯟꯅꯗꯨꯅ, ꯑꯌꯣꯏꯃ ꯁꯤꯔꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ꯫ ꯌꯨꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯆꯅ, ꯅꯥꯕ꯭ꯔꯣꯗ? ꯅꯥꯏꯌꯦ꯫ ꯁꯦ, ꯀꯌꯥꯝ ꯀꯟꯅ ꯅꯥꯒꯦ? ꯊꯃꯣꯏꯁꯤꯗ ꯍꯝ ꯆꯤꯛꯑꯦ, ꯅꯥꯏꯌꯦ꯫ ꯃꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯌꯨꯍꯦꯟꯕꯤꯅ ꯁꯨꯍꯤꯜꯕꯨ ꯐꯨꯒꯦ ꯇꯥꯟꯅꯔꯤ꯫ ꯁꯨꯍꯤꯜꯁꯨ ꯅꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯍꯌꯦꯡꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯦ? ꯀꯔꯤ ꯈꯜꯂꯨꯅꯦꯒꯦ, ꯑꯩꯅ ꯂꯨꯍꯣꯡꯂꯒ ꯗꯥꯕꯨ ꯑꯣꯠꯄ? ꯍꯥꯏ
ꯑꯗꯨꯝ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯅꯋꯥꯅ ꯋꯥꯔꯒ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤꯅ ꯏꯁ ꯄꯨꯛꯐꯠꯇꯕꯤ ꯍꯥꯎꯅꯤ ꯄꯨꯛꯐꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯕꯗꯣ ꯈꯪꯅꯅꯤ ꯍꯌꯦꯡ ꯌꯧꯔꯛꯑꯒ ꯑꯁꯨꯝꯅ ꯃꯇꯝꯅ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯕꯗ RK ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯆꯅꯨꯁꯨ ꯃꯈꯨꯠꯇ ꯐꯗꯤ ꯑꯃ ꯄꯥꯏꯗꯨꯅ ꯇꯩꯊꯣꯛꯅ ꯆꯪꯉꯛꯏ RKꯁꯨ ꯅꯣꯛꯃꯤ ꯆꯅꯨꯗ ꯍꯥꯏꯔꯛꯏ ꯋꯥꯕ꯭ꯔꯣ ꯆꯅꯨꯁꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯋꯥꯗꯦꯗ ꯌꯥꯝꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯁꯨꯕꯕꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯧꯔꯨꯗꯣꯏꯅꯣꯕ ꯍꯣꯏ ꯌꯥꯔꯦ ꯈꯤꯠ ꯏꯔꯥꯡꯗꯣ ꯇꯧꯔꯅꯨ ꯑꯉꯥꯡ ꯑꯃ ꯍꯧꯔꯛꯑꯅꯤ ꯏꯁ ꯍꯧꯔꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯒꯤꯅꯁꯦꯕ ꯌꯥꯝꯕꯨ ꯍꯥꯎꯅꯦ ꯑꯁꯤ ꯍꯥꯏꯅ RKꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯃꯤꯠꯀ ꯅꯥꯇꯣꯟꯒ ꯆꯤꯟꯕꯥꯟꯒ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯥꯂꯦꯝ ꯊꯣꯏꯕꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯈꯨꯝꯖꯤꯟꯗꯨꯅ ꯏꯀꯥꯏꯖꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯅꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯟꯇꯣꯛꯅꯩ ꯑꯗꯨꯗ RKꯅ ꯃꯆꯥꯕꯨ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯃꯦꯅ ꯑꯗꯨꯒ ꯃꯃꯥꯒ ꯄꯄꯥꯒꯅ ꯂꯥꯡꯕꯗꯒꯤ ꯍꯧꯒꯠꯂꯛꯏꯅꯤꯅꯦ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ RK ꯑꯃꯗꯤ ꯆꯅꯨꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ RKꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯃꯥꯂꯦꯝ ꯊꯣꯏꯕꯁꯨ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤꯗꯤ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯃꯅꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯨꯝꯗ ꯀꯦꯀꯨ ꯂꯣꯠꯂꯨꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯀꯦꯀꯨ ꯐꯣꯡꯂꯛꯇꯨꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯍꯤꯛ ꯑꯃꯗ ꯂꯝꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯀꯜꯂꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯁꯤꯡꯊꯥꯕꯗ ꯋꯥꯠꯂꯒꯗꯕ ꯃꯒꯨꯟ ꯃꯃꯜꯅ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯃꯒꯨꯟ ꯁꯨꯞꯅꯒꯤ ꯊꯃꯣꯏꯒꯤ ꯃꯔꯜ ꯅꯨꯡꯁꯤꯕ ꯃꯥꯂꯦꯝꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯕ ꯁꯨꯞꯅꯒꯤ ꯊꯃꯣꯏꯗ ꯈꯛ ꯐꯪꯂꯤꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯨꯝꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ